Maruiba Pau Rimsta Anaba Layingbagi Pukhalakpada Laikidaba Yaukibagi Thaudok Adubu Rimski Director Professor J. Sunil Kumar Nungaitaba Fongdoraklei Athubada Mahusagumna Laying Haunaba Thazaba Thamlakre Rimsta patient ama Laikidabagi Wahauda Senior Doctor ama Tamthina Phukiba amadi Public Property da Akai Atoi Thogan Kibagi Mayokta Rimski Doctor amadi Nursing na Wakan Mi Famfamduna Demand Kya Thamkre Remski OPD Emergency Routine OTM PME Kudaktagi Thong Lonsinbagi Wafam Association Kudingmakna Kudakta Handokadabani Indaba Natragata Daba Taragade Look as in Ahak Paserak Piba Hauragani Haina Kestipi Taibang and Bagrup Nakangalakre Dr. Fubuna Chingba Tabakaya Satarakpa Laibak Tibane Togliba Todok Adugi Matanga Inquiry Committee ama Stemduna Kupna Tizilaga Asoiba Lairagasu Masagi Maralgi Matung in a Logi Matung in Na Tabak Pakat Hanini Haina Tangweban Estigi MLA Kumuksum Zoikisana Fongorakli Kurumzari ISCOM MANIPURI Pau Meeting Tabiriba Kwaipuna Maputaram Noksari Hosipau Sandokna Pisari Regional Institute of Medical Sciences Rimsta Anabalayang Bagi Pukhalakpada Laikidaba Yaukibagi Thaudok Adubu Hospital Asigi Maikaidagi Awangba Thakta Nungaitaba Fongdok Sari Haina Rimski Director Professor J. Sunil Kumar Nakangalakli Ngasi Numidang Wairam Thadorpa Video Message Samada Director Professor J. Sunil Kumar na Ngarang Ayuki Thaudok Aduda Khoi Saungnaraba Laikidrabagi Imung Manungi Miyoi Singna Rimski Senior Dr. Ama Buaso Panthokan Kiba Yauna Medical Superintendent gi Ka Akai Atoi Thokan Kiba Adubu Awangba Thakta Condemn Taurakli Video Message Aduda Rimski Director Namakata na Hai Rims Administration gi Maikaidagi Hairiba Thaudok Aduda Dr. Singhe Asoiba Leiram Lagadi Hanadagi Chatnarakpa Rules ki Matung ina Internal Inquiry Taunaba Leizari Masigi Mathakta State Level Inquiry su Leiri Rims ki Maikaidagi Asoiba Aranba Yauramba Thengnarabasu Makoigi Maral Sing Kupsinnaba Tauroi Social media da Rims Bulana Uhannaba Maungda Sandokliba Asi Taubiganu Handak Ising Itsauk Thokibadagi Rims da Anaba Yengba Lakpagi Mi Masing Yamna Hengalakle Adumakpu Hospital gi Maikaidagi Angama Thakta Miyangi Seba Taunaba Honari Dr. Singasi Chada Chama Laimak Natabana Thoganingdaba Thaudok Khara Mamangda Thokpa Yaukre Hojik Hospital Asita Tongan Section Sing the Tabak Lepagi Kongjang Sangsiliba Singasi Athuba Matamda Handoknaba Ama Amade Mahusagu Miyamgi Analayanggi Thabak Makhasa Thazanaba Honaragani Haina Professor J. Sunil Kumar na Thazaba Pirakli Matang sida akoina thamjaningi si akoigi Rimski administration na akoigi senior doctor amada assault tawasi yam strongly condemn tawjai aduga akoigi leiriba akoigi MS akoigi hospital gi head amada attack tawnabu honagiba magi office da akoigi vandalize tawbuso akoi yam strongly condemn tawjai aduga akoina matung akoigi legal sel lokhatnabasu akoigi police thamjagre matang sida as a administrator akoigi Rimski maikaidagi Mayamda appeal tawjaningi si akoigi sigumba incident ama thokpasida akoigi internal inquiry ama chatharaba matungda state ki suoina madugi state level inquiry ama tawraga maduda postmortem tawra matungda lapses lairagadi koi madu matung taba logi process lay aduga akoigi doctor singu suspend tawdagi aduga magi mara lairamagadi dum magi services ki matungina rule ki matungina dum action si akoina chathajai aduna akoina administration na akoigi doctor singsi karimata cover up tawwa moibu ngakthoknaba natraga moibu akoina cover up tawbugi question amata laichi akoigi rule ni adudam prajana akoigi social media da akoigi institute ku yamna akoigi fataba mongda sandok padusu yam tawidana appeal tawjari akoi Rims akoigi Manipur gi service ta chauna commit tawraga makhan makha ayamba latest treatment equipment mayam poraga prajagi seba tawnu honajabani tawudu 100% akoi lai natabani na matam gi incident khara thokpa natana ayamba service akoi mayamgi satisfaction yongno honajai tawudu akoi matam gi overburden tawwa handak tabu flood ta akoi gi jenim singi badagi koi Rims yam chauna akoi gi patient gi load laijai aduga madubo akoi na
ngamnaba khoi base level da hona je matang asi ina lawjaraga khoi public ta appeal tawjaningi si rims ki hojik service lepi ba khoi yam thuna khoi gi resume tawnaba khoi gi faculty student union da khoi na appeal tawjari adu yam thuna khoi gi yanaba puraga service hi horakani haiba gi thajaba thamjari aduga prajana su khoi gi rims ki matang da khoi gi unfounded oiba khoi gi proof laitaba allegation tawidana ba khoi appeal tawjari aduga rims ki doctor adagi rims ki property da khoi gi attack tawidana ba khoi appeal tawjari matung tarak pada khoi gi rims na public ki service adum leptana chathajagi gani aduga makhan makha ayamba improvement laina ba adum hona jagi gani thank you Nakal Amaromda Regional Institute of Medical Sciences RIMS Hospital da patient ama laikhidabagi matangda senior doctor ama tamthina phukiba amadi public property da amang ata thogan kibagi mayokta ngasi RIMS ki tongan ba organization singna khusamnaduna hospital asigi anauba OPD block ta wakan mi famfam magaloinana tongan ba demand kya thamkhre khongjang asida saruk yakiba Tamowa RDA RIMSU NTEWA amadi RNALG members singna protect the healers, protect healthcare. Violence has no place in healthcare. No justice, no peace. More violence, kill trust. Haibana chingba wahi sing thaba. Placard sing sizinake. Ngasi fam ki wakan mi famatu da sarok yakiba doctor amana fongdok kibada. Doctor sing amadi healthcare service piri basingi mathakta. Violence sathabagi thawong yaning day. Patient parties singna karigumba doctor na soibadagi patient na du sibani haibagi singna ba lairagadi logi mating logbiyu madugi mahuta doctor amadi medical staff singda hekta khut thaba amadi atai patient singi ana layang badasu ayat apan piba asti tawbiganu haina appeal tawki hospital se kai do ko no hai ma ta naru mi ko pare naru mi se magi complication mara kan si ba ya like hoji manipuri balance na mara mara kan da mi sing se ti har no quite economical prosperous hai ta on mara mara kan da mun la ko matam se da yam tiang ma matam da lai tasin ham ta yam tiang matam da complication yo ma matam da lai on mara mara kan da si yo matam da si ba ke single it's also a reflection of the society hai ta the same health awareness like bagi adu gum and medical negligence singaragadi karigino doctor pang thai karigino doctor da kinna sila kan da karigino amkhina atopa patient lying gadablo amkhina disrupt kai da goino adu ne kun hanjani ide if you suspect medical negligence then you can file a complaint you can file a case haitare and adu ki tongan ba koi case lai ne ta sinan tunda we doctor we are not authorized to murder to kill people to kill patient doctor na mi hat le khot le na to go registered president if you like nang chingnaraga di mi hat le khot le chingnaraga di then you can file a case medical negligence intentionally halaga su kasi unintentionally mana my doctor amna to go mathu ko doctor ga su nang case to phato ya ba adu gi mohutta thaina dagi thokraba appi ke tare lai ri ba praja myam su ai kesin ba de mamang da thokraba koigi case mayam dekhidaba adagi asokapan mayam thukhi potuda medical tasinan tanda jurisprudence later bana mara mata haiba thadi logi oiba idea later bana mara moira kanda case ti thanga thojaga hoji thoibe incidents le doctor kuba violence to in tarapase masima ngai laikidreba mi dusu laikidreba mi dogi mu manungi awaba dusu na sarup hazai koina hygienic body praja sinda doctor against the violence to ragati like to patient ki so moin hen solo ko ita sa we to patient kamu so kan ngai jadi patient lain sa base ta sa kama ta kamu so kan ngai jadi hatu RIMS ki authority amadi doctor singh asina miyoiba ikhoi gi punsibu sanapot amagum lawbagi mathakta hojik lawsin bangam dana leiriba leipaki irang asi thokhan bada Loisan bangam dana leiriba leibaki irang asi thogan bada RIMS ki matam gi director sing medical superintendent sing hospital gi administration ki consultant oina fampa gi basinga loinana makhoi ga manaraga sendan fam onthokpada asoba thodang lawriba khutsabi singi khut yauramle haibadu KCP Taibangan Group ki operation on eradication of public enemy KCP Taibangan Group ki team na chisinba matamda khangbangamle haina lubasigi publicity secretary salaingan ba mitaina khuyek piduna thadorokpa serol amada khangalakle RIMS ke doctor singi aran ahui sing kupsil laga lanjadraba lebak miyong gi mayokta
Wafam kaya fongdokpada natana khudaktagi rimski OPD emergency routine OT amadi PME khudaktagi suspension tawragani haina lauthokliba the Teachers and Medical Officers Association Tamoa amadi masibu sogatliba Indian Medical Association Manipur State Branch Resident Doctors Association RDA Junior Doctors Association JDA RIMSU NTEWA amadi TNAI RIMS Branch ki wafam singasi khudaktagi handokadabani Karigumba loop na thamliba wafam asida RIMS ki doctor sing amadi RIMS ka mari leinaba association singna indaba natraga tadaba taragadi leibak miyam amadi loop ki yeknabani khallaga ahak pasarak piba hauragani hauzik oirakliba fibamasi ururaga loop asina sutumin na leithokpadi chumlaroi khallaga khudaktagi masagi duty mayak singna tawba ngamlaroi taba singna masana khangna thabaktagi pothajanaba sayol amagi matam piri masiga loinana doctor gi maikhum uplaga masagi mathau tawdabadagi mioibagi punsi pikamna haliba doctor singna makata na association sing amadi group semduna aranba kangkhatna ba honarakpa amadi duty tawraroi haibada sogatliba khudingmak amasung aranba tawri khangba doctor khudingmak su miyamgi yengnaga KCB taibangan bagup na khut tharagani haina suwarep lawre haina Serola sida khangalakli masigi mathakta RIMS ki media cell asi matam sangna mamingtagi oina tumina leiraba matungda ngarang media cell RIMS na thadorakpa statement amagi matung manung sanna lilong sa zindagi chingsubam ongbi manju chahi kuntramanga kobi nupiya ma laikhidabadagi matangda laikhidraba nupiya si imung manung amadi mari mata singna sathakiba thawong sing adu lona yadaba amani amasung hospital gi property thugai khiba amadi Dr. CS Pritam Kumar Singh Unit Head Department of Obstetrics and Gynecologists RIMS pu khut thakiba adu logi matungina legal consequences sing invite tawbani haina maral sibaga loinana wathok asi kadaidagi haurakhibanu haiba du pungkan kanthoklaga thamlakliba wafam sing asi yamna laibak thibani haina loop asina lawdaba ngamloi loinana thawdo asigi matangda RIMS ki media cell na achumba waroishin amagi damakta appropriate amadi administrative channels singbu support tawbiu hairakliba asigi matung ina loop asina RIMS ki media cell bu numit 8 ni gi matam piri Karigumba hairiba matam asigi manungda RIMS ki media cell na subscriber report ama leibak miyamda thambang ngamdaba taragadi RIMS ki maral lairaba Dr. Singhi maral kupsinna bo honabani Dr. Singh asi khakta natana RIMS ki media cell asan mirai naiba aranba saugatpa RIMS ki authority khaki yenglaga asum aran yengdana RIMS khaki izat kannabagi damagda thamba RIMS ki pet media cell ni haina lawgani loinana RIMS ki media cell na ngasi fawbada RIMS ta thokliba mishi minagi maramda wafam amata thamkhidaba asina micham miyamgi khandaba media cell ni haina lawraga kanglaipak ki laimai asidagi muthatlagani su hairi RIMS Hospital thokiba nungaitaba thodok amada doctor gi asoibani haiduna patient gi kangbu singna doctor phubana singba thabak kaya sathar palaibak thibani thokliba thodok adugi matangda inquiry committee ama semtuna kupna thijallaga asoiba leiraga sumasa gi maral gi matung ina logi matung ina thabak paikhat haningi thodok asina doctor singna analayang bi thabak sing sathararoi haina khongjang sangsillabasu khongjang asi handoktuna anaba yengba lagliba leita laira singi khallaga makhatana layengba haunana ba thangwaiban assembly constituency MLA Kumuksum Zoikisan na pongtokre wafam asingasi Prime Minister Narendra Modi na haudokiba nupi amadi angang singi yaifana papaikhalakpa khongthang amu oriba swasthanari sashak parivar campaign gi makhada Thangal Bazar gi dharmashala da State Health Mission UAAM Thangal Bazar amadi UPIC Langol Tarung na sinduna MLA Kumuksum Zoikisan gi midyang makhada pangthokpa health camp ki thorum amada phongdokhibani mahangna makha taraduna karigumba accident na chingba thoktuna hospital da purakpada lengaki hospital na anaba yenglaroi haina thabak leplagadi miyamda asauba awaba ama mayok naragani anaba singamadi nariba mioy adugi imung manungna doctor asi laini haina khanjaribani laimak natraga su doctor gi manakta chatlagadi anaba fani haina khanjaribani adubu pau fauna dabadagi nungaitaba thodok thoklagasu numit khuding gi humanitarian service piriba doctor singna thabak lepagi khongjang asi handoktuna hana gumna layeng pathap sathabiu hauzik thangoi banda lairiba relief camp amagi angang ama minor operation pangthoknaba ngasigi matam tharakhiba lei adubu doctor singna changsaliba khongjang asina maram oiraga operation pangthokpa ngamdre adubu minor aduna major oirakpada angang aduna awafamda tahaugadaba sing adusu doctor singna khangbiduna thabak lepagi khongjang handokpiu haina so appeal tawkhi
थौरम अदुगा मरी लेना MLA ना हेल्थ केम अदुदा सरुक याखिबा तोंगान तोंगान डिपार्टमेंट की डॉक्टर सिंगा वारी सानखिबा लोइना केम असि माई पाखनबा होनरिबा डॉक्टर नर्स अमदि अतै स्टाफ सिंगबु पुंगनिंग थौगतखि डॉक्टर से इसाके प्रोफेशन ह्यूमैनिटी ह्यूमैनिटी तो नो फ्रॉम यू आई माय दबा आई का सौ में आते लोग फादर का कोई ह्यूमैनिटी के म्यूर गन बेस का एक ड्यूटी है जी मशीन इंजन की बात है ना इंजन का मोह है देखो मशीन तब से अपना मेडिकल प्रोफेशन ले जिन्हें मैं खंडा जीनी से पेशेंट जिन्हें डॉक्टर से लाए तो वो बुने मैं आमदे कोई लाए नहीं कोई करना बुने है वो नहीं थिंकिंग तो अदना kita communication gap oble aina bazar sa ka bazar nei ba angau aimon ta na thile da aina angau no wata ta na ne da ai je kan ana do aduna kita discipline lai ta ba lo gi wa ma ko to e na ko shi matu ko sina ni ne sa to ta ni to bi no ai na best of the Regional Institute of Medical Sciences RIMS Hospital da nupi ama lekhidaba thodoga tu kamari leinana tamua amadi Indian Medical Association anina Manipur da leiriba hospital sing amadi RIMS ki OPD block yauna emergency block tingjinduna khongjang sangsiliba si athuba matamda handokpiu haina Uripok aponba lob UAL gi General Secretary Samom Dhrubana phongdorakle wafam asi Uripok Sorbon Thingel da leiba imphal library hall da famkiba pawgi mifam amada mahakna phongdokhibani UAL gi General Secretary Samom Dhrubana makhatana phongdokhibada RIMS Hospital da sathariba layeng asi karamba moong da satharibano haiba si leiriba miya masi ki chamamnaba ama ohalle maramdi layeng sang asi da leiriba patient sing asi intern gi damak leiriba sing amade PG na layeng pathap satharibra natraga senior consultant singna anaba singasibu layeng libra haibasi kanana sukhang bangamde amade hoje teachers amade medical officers association na OPD block yaun emergency block thingjin khiba asina maram oiraga patient singda chawna khudong sadaba kaya mayok na halle amade lamdam asida leiriba miyoi gyana makoi gi anaba leirak matamda doctor gi manak tabu yorabadi anaba fagani haina khanaribani adubu anaba layeng balakliba miyoi sing amadi doctor ani gi marakta cooperation leitabana maram oiraga thoganingdaba thodok sing asi thoglaklibani amade lamdam asigi miyamna RIMS Hospital asi mi hatpung oirakadra haibegi singnadaba sungamde RIMS ki OPD block yauna emergency block thingjinduna khongjang sangsiliba si mari leinaba authorities singaning thina wari sanabiduna thuba matamda hangdok hannaba honagadabani amade report apunba lupnasu RIMS da thokliba thodok sing asi matung da thoktanaba akan midyang changlagani haina su phongdokhi RIMS anaba pukalakbase singnaba lae maram aduna RIMS anaba lae masi nongma nongma handarakpa taragadi akoina awangba thakta RIMS se pukalaga AIMS ki ta pukalaga lae gani haise RIMS pura doctor ngata ngai hoga nurse ngata ngai hoga RIMS pabai thangadi anaba lae lakma hoga thangoi na pudi bom da lakani maram aduna kuji athu matam leiri matam sida ai RIMS ki oiba manungi oiba post sigi matangda puribo apunbulu amadi puribo bi apunbulu ka athu matamda hayeng phaugi manungda RIMS ki authority ga pamina na bi damakta ai pau haura da ai haiba bujuji mokoina Indian Medical Association amadi apagi RIMS ki oiba mogi oiba association leiriba sing asiga koi pamina ga athu to wari sanar matunda bujuk leiriba moina RIMS ki block na moina hinjal laga leiriba singsa basi handok na bi damakta koi wari sanar ga RIMS tapung kunmanigi manungda mauna ha ama yauna miyoi ani leikhidabada awaba phongdokpaga loinana Dr. Singna sangsiliba khongjang handokpio haina Struggling Women's Association SWN apel tawrakle konjeng hazare lekai gi JCILPS building da leiba SWA gi office ta pangthokiba pawgi mifam amada association ase secretary general kaithalakpam ongbi TS Margaret na phongdorakpada Dr. Haibase laini haina khanari bani Dr. gi sinfam ase luxury profession sunate miyam gi service nei adom khaki khanbi ganu miyam gi thogal tawbana thoiba thodang ni haina khanbiyo thokiba thodokadu miyamna sauba henmanbadagi ni atamnana Dr. Singbu nusidabadagi natte misam gi punsi asi aremba thawai ni haina lobiganu Dr. Singna miyam gi khanbiduna khongjang ase handokpiu karigumba handokpidaba taragadi malem asida Dr. ngakta leiba yaba natte haiba su khangbiyu
अवाटपा खुदोंग सातबा कया लेरगा सोइखोइ पुना लेंगाक तवकत मिनसे मियामगी थौगल मतिक साना तौबियु लाइगुमना डॉक्टर सिंह बुसु मियामने इकाई खुमनजगनी हाइरादुना तोंगान तोंगानबा डिमांड मरी थमखे डिमांड सिंह अदुदि इंक्वायरी कमिटी अमा सेमदुना रिम्स की थौदोकी मतंगना इंक्वायरी तवनबा लेंगाकना गवर्नमेंट हॉस्पिटल दा लेरिबा अवाटपा कया थुबदा पिबिदुना मतिक साबा एडवांस मेडिकल इंस्टीट्यूट अमा ओइहनबा लेंगाकना अनोबा गवर्नमेंट हॉस्पिटल कया हांगदोकपिदुना मियामना थेंगनरिबा अवाबा असे कोखनबिबा अमदे गवर्नमेंट हॉस्पिटल दा सर्विस तौबा डॉक्टर सिंह प्राइवेट हॉस्पिटल दा प्रैक्टिस तौबा थेंगबा पीबा हाइबा असिने मियामने इसिंग माइबा हाइना खंगनबा इम्फाल ईस्ट डिस्ट्रिक्ट की उरुप अवांग लेकाई मसागी चाही हुंफुद्रागा मंगा सोरबा तंपाक मयुम MD Asat Lana इसिंगदा इराक नबना सिंगबा तोंगान तोंगानबा थौदोक सिंगदा असिबा हक्चांग थीबा खंगदबा मतमदा इसिंग मनुंगदा मतम कोइना इरुपतुना मांगखिबा हक्चांग थीदुना पुथोकपा ngamba थोइदोक हेंदोकपा महै असिगी दमकता महाकपु लेंगाक नमसक खंगबिबागा लोइनना महाकि मचानुपाबो स्टेट डिजास्टर रेस्पॉन्स फोर्स SDRF दा थबक हापिनबा मणिपुर की गवर्नर दा खेत्रिगांव SC की MLA शेख नुरुल हसन ना रिकमेंडेशन लेटर अमा पिसिनख्रे पनबयाबदी MD Asatullah ngasi fawada thiba khangdana leiba mioi chamriga marifuni thoigi hakchang isingi iron nungdagi thiduna puthokpa ngamkhrai masagi oizaba amata thidana miyamgi thawal tawriba MD Asatullah bu lengakna sakhangduna awangba thakta ikai khumnaba utpham thoi haina MLA Sheikh Nurul Hasan na mahaki recommendation letter asida palle Committee on Tribal Unity Kotu nangase ahing nongyai dagi hona September gi kun manga gi ahing nongyai fauba economic plot ki khongjang changsan gani haina tawramba du handokle hairi Kotu gi chairman Lunthang Hokip na khuyek piduna thador ki besero lamada tongan tongan ba luk kyan economic blockade ki khongjang ase handok pi na ba hairak padagi miyang gi awaba sing adu yenglaga khongthang ase lorakpani hairi Combined Force के अपुनब टीम अमन ngarang thanga assembly constituency की मनुंगसन लेबा karang खुमन पोकपा मयाइदगी निंगथौजम रोमेन अमसुंग महाकी हेक पोकमिनबा निंगथौजम नुसीबाबु हाइरिबा मिसम अनिबु अरानबा मराल क्या पिसिंदुना security force सिंगना फाखिबगी थवोंगबु यानिंगदबा फोंगदोक्तुना ngase इबुदौ खुमन पोकपा संगलेंदा मफम अदुगी मेरापाइबी इमा सिंगना वकन मिफम फमदुना मराल लेजदबा मिसम मखोय अनिबु थादोकपिर हाइना वकतख्रे वकन मिफम अदुदा security force की थवोंग यानिंगदे मिसम फाबा यानिंगदे अथुबदा थादोक पिरउ मिसम ओट नैबगी थवोंग यानिंगदे मरा लैतबा मी फाबा यानिंगदे हाइबना सिंगबा थाबा प्ले कार्ड यासु सिजिनाखिबगा लोइनना खोलाउ क्यासु लाउखि वकन मिफम अदुदा सरुक याखिबा करांग मैरा पाइबीगी मेंबर सलाम पति न फोंदोखिबदा ngarang ayuk security force sing laklaga mafam asida combing operation sathaki hariba combing operation aduda masin manau ani ningthaujam romenam de mahaka pokmina ba ningthaujam nusibabu kauba masin manau ani asi wari sananaba police station da pukhibani makhoi anida mari leinadaba maral kya sizinduna phajin bikhiba ase mafam asigi mamaoibi singna yaba ngamloi yung kai panduna imung puna bu honabada yum saba amade hi honduna chamna leijare mi ani asi phajin khiba si yamna laibak thibani asigumba security force singi thawong asi yaningde phajin khiba mara leijadra mioi ani asi condition amata yaudana thadok piro haina phongdorakhi अखोय असे कन्ना बहोनबा मतमदा मिपुम खुदिमक असे नुसिसानना थबक तौमिनबा अमदे वखल सब मानना खनबगी तंगाई फदबा लाकले हाइना मणिपुर प्रदेश कांग्रेस कमिटी MPCC की प्रेसिडेंट के मेका संजन फोंदोरकले वफम सिंगसे हाइंगांग मयाइ लेकाइदा हाइंगांग ब्लॉक कांग्रेस कमिटी न सिंदुना पांगथोखिबा नेशन वाइड सिग्नेचर कैंपेन ऑन भोट चोर गदी छोर हौदोपगी थौरमगा मरी लेनना महाकना फोंदोखिबने हारिबा थौरमदुदा AICC मणिपुर इंचार्ज क्रिस्टोफर तिलक CLP की लीडर ओक्रम इबोबी MPCC की प्रेसिडेंट के मेघा चंद्रा CWC के मेंबर गायखांगम MPCC की जनरल सेक्रेटरी P शरद चंद्रा ex MPTS मैनिया वेटरन पॉलिटिशियन ओक्रम जोयमदे कांग्रेस पार्टी की मरु ओइबा म्योय क्यानसु सरुक याखे ngasi thauramadu mari lenana MPCC की प्रेसिडेंट के मेघा चंद्रन मखा तारादुना हाई लैबाग असिदा पोसे की ममल वांखलकपा GST हेंगलकपा डेमोक्रेसी खोंगाउनरकपा मदि तोंगान तोंगानबा डिवाइड एंड पॉलिसी की ना
amagagi marakta nusinadana bathaba kaya satharakle masigi mathakta manipurda irang thoktuna IDP lising humpu henbana relief camp singda jangjafam lauduna lairibani hairiba singasi matau karamna thoklaklibanu amadi thabak tawdana Modi gi lising makhada tam ahum lak lengak pairaklibanu haiba Congress Party leader Rahul Gandhi na asan ba mityeng da thigatluba matamda vote huran badagi oirakpa oiramle haiba khanglakpane maramaduna vote chor gadi chor haiba leibak sinba thungna campaign asi pangthokpani haina phongdokhi Thobal Turel gi isingna amang ata thogan khraba poirau pat lokol gi lo pari lising ma satret henbagi lofam sing manipulenga ki mari lainaba singna thubada yengsen biduna compensation pibi trabade ban yauna makhal makha kya gi khongjang sangsilagani haina poirau pat lokol farmers development cooperative society limited ki secretary khulem tomsau singna manipulenga ki puning sangsilakli wafam singa si poirau pat lokol farmers development cooperative society limited na sinduna imphal east district ki manungstan leiba poirau pat lokol da pangthopa pawgi mi famamada khulem tomsau na phongdokhibani mahakna hai tha asigi taranithoi mari tara humdoi da leptana nong kanna tabadagi ikhang khanghaudana mafaudam thadorakpadagi thobal turel gi marilda isaugi awaba mayok naba khaktana tana losing kaya amang ata thokhale ising khangchau chawraktuna khulak leirak sing ising na lukhraba tungda poirau pat ki khongnungda ising pathoraktuna lopari lising amaga satret hena amang ata thowan khre Thobal Turel gi ising na poirau pat lokol la tasinduna hojik fau sing patle manam namle low lok pa yararoi low lok trabanina nongmai kari saga ni khalubada longmi sing kham thengna awaba mayok nare kok ta khut hapnare maramasina manipulenga ki mari lainaba singna thubada meeting sangbiyo loinana Thobal Turel gi ising na mang takhan krabal lokfam sing gi compensation manipulenga na pigadabani karigumba pitaba Tarabadi Poirau Pat Local Farmers Development Cooperative Society Limited amade Lomi Singna Ban Yauna Makhal Makha Kya ge Khongjang Sangsilakani haina su Khulem Tomsau Singna Mari Lainaba Singi Pungning Singsilakhi Sigi khomungje lanjal lakreba ising aduna maram urga ekoi Poirau Pat hojik siri si masang gida nate si mayung ji asi chingkhong dana siri ne bas androgi maya bau siri ne ba low pari lising amaga satre sani pala do mai woram khare hela purom ngani do sigi kheti puron je amuk dang di gomen na miyang changbira hojik si log sigi phauji lok pa yar ro sigi phauji lok pa yar ro maram maduna hojik manam namme pat pa hore ore ni sing chang badagi maram maduna aikogi Poirau Pat law jari bam aikogi farmer singje nongmai kari saga dagi haibada hojik kok ta khut amna reba akoi chaningai lektre aduna maram orga hojik Manipur government atuba matam da miyang changbirakradi akoi farmer mayam se ban amadi blockade na chingba akoi makan makai khungyang jangjalakane mani phok janingai leitre akoi karigumba akoi farmer jing haiba se tabidraba akoi atuba matam da ban natraga akoi gi makan makai khungyang je koi changjinjarakane maram aduna akoi gi siriba lawsing si mari lainaba department na ngasi ayeng aiba ngaidana atuba matam da akoi kumbiraga akoi mafam jingje yengjan biwa aidana akoi Poirau Farmer Development Cooperative Society ki mai kaidigi ay sumna thamjani Thobal Assembly Constituency gi MLA amasung Malempurel Manipur imphal ani na khusam naraga sinduranga se Thobal Mela Ground ki community hall da free health camp ama pangthokre medicine gynecology surgery pediatric dermatology ki specialist yauna puna Dr. Tara Romna Mio Satroklom lem na layang bagal loina na hidak lang thaksu lem na yenthoke pangthokliba free health camp adu ki matang da pawmin sing da phongdorakpada khangabo gesi ki MLA O Surja Kumar na hai hande ki sing ichawdu da awa ananang khraba Thobal esi ki miyam gi yenglaga ngasi gi camp ase pangthokpani asigubum camp ase makhatana Thobal esi gi atai mafam sing amadi atai khangabo esi dasu pangthokna ba thawang tawri loinana camp ase da saruk yabiri ba doctor amadi staff sing Malempurel Manipur gi volunteer sing busu MLA na thagat pa phongdokhi Thobal Kendra masuk atopa anak nakpa Kendra sing kasuina maruina Thobal sigi Mela Ground da maya sida anak pa kul sing haitare dang lapo ko sulasan ki pamna gandana Kendra lakai ki adagi Thobal wang taba mayam sing lak saw bi mayam haitare ni mom mayam sing saw kaw da tolakpa ana ba mayam ye da mayum sing saw ki bagi sing hekta tok ko su nuwai taba masigi tanja sida koi Thobal Kendra ki MLA amasung volunteer mayam maruina volunteer team haitare Malempurel nara koliba mogi volunteer team asiga
yauraga doctor mayam singna ngasi volunteer oibiraga different department sing muji hawale khara lakadam suwani mayam puna bagna sojok bibi ba volunteer mayam singna mating pota ai puna mapu thagat chari aduga mathang si loraga ato ba hangabo kendra gisu adagi khara laptop pa laisam bi su kai so kai mathang sakarake ha plan laise मिताई की नाट की थोरम सिंह दा काइथरकली बमसक सिंह थिंगना कुमजाले सिंह अनि कुनमरी अगस्त की तरादा लेपाक मियाम न लौखिब वारेप सिंह की मतंग दा खना नैनबा मिफम अमा इनाट योखतपा लुपतिन इयोल गी मित्येंग मखादा अपुनबा लुप निंगथौखोंग प्रोटेक्शन कमिटी निंगथौखोंग अमदी वुमेन विंग निंगथौखोंग ना खुसमनना सिंदुना निंगथौखोंग उपा कैथेल दा ngase पांगथोखरे थौरम अदुदा इयोल गी बीपीएल सनाथोय पिबा वुमेन विंग निंगथौखोंग की प्रेसिडेंट आरके तोंबिसना सोशल साइंटिस्ट लोइनना अपुनबा लुप निंगथौखोंग की चेयरमैन डॉक्टर आईएस कोंथौजम अमदी मसक नाइबा मियोसिनो अथोइब मिथुंगलेन सिंह अमदी वांगांगलोय सिंह ओइना सरुक याखी वांगांगलोय केना मितई की मांगसलकलिबा अमदी हपसिलकलिबा सतना लोनसत केना मैतई खुनाई मुलकनबा मरम ओइरे अमदी मसि सेमतोकलसी हाइबा वफम सिंह फोंदोकनखे अपुनबा लुप निंगथौखोंग की चेयरमैन सोशल साइंटिस्ट डॉक्टर आईएस कोंथौजमना फोंदोखिबदा मैतई की इपाइपु सिंहना पोकपदगी सिबा फावगी पांगथोकलिबा थौदोक सिंह अस्तिगी चटना लोनसत फजबा चटनबी कया थंबीरमी अदुबो ngasi mirolna mapalgi chana lonsat kaya ama matau tamdona hapchilaga khunaya si maring marangba oheli amadi thodok wathok pangthokpa warakle maram asina asigumba hapchin ba chanabi lokthok ipa ipu singna thambiramba fajaba chana lonsat ngak laga apaba chokhatpa khunaya ma semgat pada khudingmakna thodang lominarasi haiki सी मणिपुर की चना लोचत है समना है लुहों कैहोंगदा अहेंब अखोई चादिंग तौब अदगी अखोई तोान तोान मखल की अहेंब अखोई नीति नियम कया हापचिंदुना अखोई लेपाक अहोंब लापगुंब अदुदगी अमु अखोई चना लोचत अखोई मैतई की लैरिब अखोई कल्चर सिगी चनबी मयाम से मसी वेस्टर्न की हाइबदी मपालोम की अदुगुंब चनबी मयाम पुसलकांदा मसी तोान तोानबा अखोई की लैरिब मैतई की चनबी अखोई लेपाक की चनबी होंथरकना मरम ओरकांदा ngasi अखोई लिचत साजत अखोई लमचत अहोंब मयाम लाकांदा ngasi मणिपुरी सोसाइटी सिदा अखोई मैतई की लैरिब मणिपुर कल्चर फज फजरबा पृथ्वी की मनुंगदा ममिंग चप्पा लुहोंबदो ओइबे याय नाहुतपदो ओइबे याय अदुगा अखोई सरादा कर्म सोंबदो ओइबे याय सिनि सिंग अखोई की मैतई की लैरिब रिलीजियस की ओइबा पोत सिंग ngasi लंथोगा मपान की चनबी कयाना योमचिलगा ngasi मणिपुर से यामना अखोई की मौंग तादबा अखोई फजदबा चनबी मयामा हौगलकलिबा निंगोल सिंह नुपी ओइबी कयाबो सोशल मीडिया न मरम ओइदुना थोगनिंगदबा थौदोक कया थोक्तनबगी अवेयरनेस प्रोग्राम अमा मैरा पाइबी पुनबलो MPAL बिष्णुपुर डिस्ट्रिक्ट एंटी ड्रग कैंपेन बिष्णुपुर डिस्ट्रिक्ट अमदी ऑल मणिपुर वुमेन वॉलंटरी एसोसिएशन खुसमदुना सिंदुना निंगथौखोंगदा ngasi पांगथोखरे थौरमदुदा MPAL बिष्णुपुर डिस्ट्रिक्ट की प्रेसिडेंट एन थंबा लैमा अपुन बलुप निंगथौखोंगी एडवाइजर डॉक्टर TS नोरेंद्रो प्रोटेक्शन कमिटी निंगथौखोंग वुमेन विंगी प्रेसिडेंट RK तोंबिशना एंटी ड्रग कैंपेन बिष्णुपुर डिस्ट्रिक्ट की को कन्वीनर आई न्यूटन अमदी MPAL बिष्णुपुर डिस्ट्रिक्ट की जनरल सेक्रेटरी RK सचीना अथोइबा मिथुंगलेन ओइना सरुक याखी थौरमदुदा अखंग अहि क्याना हौरकलिबा निंगोल सिंह नुपी ओइबिसिंगना मोबाइल अमदी सोशल मीडिया लाना सिजिनबदगी अवाबा कया नंगलिबा क्राइम कया थोकलिबा थिंगनबा वखल तासे हाइबा वफम कया की मरमदा वांगांखी अपुन बलुप निंगथौखोंगी एडवाइजर डॉक्टर TS नोरेंद्रना खुनाय अमा साउखतबदा खुनाय कनबदा नुपीगी थौदांग सावी सही तरेत खुनताकपा मतमदा मैतै नुपी सिंगना मैतै खुनाय कलखी हाइबसे निंगसिंगदुना होजे होजिक हिंगमदा लुसिलकलबा मैतै खुनाय असिदा इगी पल ngakpa हाइबसे नुपी सिंग खक्तना ngakpa ngamgani हाइखी एंटी ड्रग कैंपेन बिष्णुपुर की को कन्वीनर आई न्यूटन फोंदोखिबदा वाखल फाथा हौदबदगी आइना नुंसीजबा नुपाना थवोइबिदबा थाजरुबदगी पुंसी लेखा तारकपा इमा इपा सिंगसु इंथोकपा सैबा थांगबा वाखल पुबा ngamlaktabadagi masa matomta sijaba kaya thokliba नुपी सिंगना इगी पल ngaktabadagi खुनाय असेगी इ मांगसिनबा कया थोकलिबा असि वाखल खंथरसे वाखल फाथरसे हाइखी
Leibag asigi mafam pumbada lakliba October gitang ani dagina October gi nipan phawa chayola masubna chathagadoriba humputra ga manga suba wildlife week lisingani kun manga ga mari lainana ngase DFO Thobal Dr. Lesang Them Zisili gi midyang makhada Thobal Forest Division senduna living with wildlife haiba topic ta district level Asia ma painting competition ama Thobal College Thobal da pangthokre human animal coexistence haiba thimda class 5 tagina class 8 phawa mani class 9 tagina class 11 phawa category 1 amasung category 2 haina category ani thokna khaidokna chathakiba ngasigi competition adu the Thobal Forest Division gi makhada leiriba kaksing amadi Thobal District School taraturke punba mahiroi sahunga taratarukna sarok yaki competition asigi mari leinana range officer headquarter ningthausam dipana phongdorakpada pangthokliba competition asigi result lakliba tangkun manga fawagi manungda haidokani district level gi competition asidagi makok mathang taraklaba mahiroi singna state level gi competition sarok yagani October gi tang ani dagi chayola masum sathagadawriba celebration asida Thobal Forest Division asoi amadi painting competition asi khaktanatana tongan program kya su pangthokani haiba wafam phongdorakhi Nakalama Romda District Forest Officer Bisnupur Waikhom Roma Baigi Meeting Makhada Humputra Mathoi Suba Wildlife Week celebration Gamari Lainana living with wildlife have a theme da district level on spot essay writing and painting competition ama Bisnupur Higher Secondary School da Divisional Forest Officer Bisnupur Forest Division Senduna ngasi pangthokre Thauramadu da Range Forest Officer Bisnupur Headquarter RK Sadananda Range Forest Officer Bisnupur Mutum Nilamani amadi atai staff sing susaruk yakhi Thauramadu da Bisnupur District ki tonganba school tarataruk tagi class 5 tagina class 10 fawada tamliba mahiroi samaga humpurom na sport essay writing amadi painting competition atu da saruk yakhi loinana makok mathang taraba sing the citation amadi selgi manasing lakliba September gi tang kun mari da DFO Bisnupur gi office ta yenthokani hairi Patriotic Writers Forum Manipur na sahi khuting gi lamyan ba irabot ningsing thabung gi manu sana piduna lakba lamyan ba irabot Memorial Lifetime Achievement Award lising ani kun manga chahi asigo ina hosai tagi social activist ani haibadi thangjam irabot sing amasung laitonjan akham loinana Manipur dagi high school khwairak pamda piduna ikai khomna ulagani hairi Manipuri Women Literary and Cultural Organization hosai amadi Patriotic Writers Forum Manipurani Napulaga Lakliba September Gitang Kuntrada Hosai Nandapur da Pangthokadawriba Sama Kunmapan Suba Lamyan Bahizam Irabot ki Mapok Numit Thoranga Mari Lainana Award asi Khusinagani Hariba Mana asi Forum asi Assistant Secretary Oiriba Laimuzam Pratap Singh Apokpa Laimuzam Syamo Singh Tentha Khongbal da Leibana Mahaki Laikhidraba Masan Nupi Laimuzam Nautombi Devi Mingda Sel Oina Lupa Lesing Manga Sol Citation Amadi Memento Amam Yauraga Katkadabani Khorilol Sandoklu Wangjing Manipur Saitya Parishad Thawal District Masha Amasung Ningol Khut Manipur Wangjing Napuna Kusam Naraga ngasi Miyangi Lusing Purel Irabot ki Sahi Chamakun Mapan Suba Mapong Numit ki Ningsing Thoram Khorilol Sanglen Wangjing da Pangthokre Lamyan Basigi Ayekpa Photo da highlight katuna Hawdokhiba ngasigi Thoram madu da Khorilol Sandoklu Wangjing ki President Tongbram Babulal na athoi mithung Manipuri Saitya Parishad Thawal District Masagi Vice President Dr. Yumnam Mahendra Kumar na athoram mapu aduga Ningol Khut Manipur Wangjing gi President Khundong Bong Gunmani Leimana Khanaba Lengbirak poina saruk yaki ngasi thoram adugi manung sanna Lusing Purel Irabot ki maramda miyam punna khana lainabagi saruk amasu yauki maduda Pundong Bam Thodok amasung Manipur gi apunbagi saktam haiba hiramda Ithil Sephong gi editor Bhorot Sanasamna aduga Irabot amasung ngasi Manipur haiba hiramdana Waikhom Mani Girls Manipur College ki Assistant Professor Sengoi Sana Samna Marik Chumba Wafam Kya Thangki Thoramaduga Ani Suba Sarukta Irabot ki Saireng Sing Pathokpa amasung Laibak Ningba Saireng Saidinaba amasung Saikhom Saubana Saidin Mabu Oraga Pangthokki Maduda Aiba Aibi Kunhen Bana Masa Masani Ijaba Saireng Sing Pathokki Universal Friendship Organization UFO Northeast Headquarter number 4 Top Yaral Konjin Battalion ki manung sanna leiba Maitai Huela Long Sintam Sanglen Sajal
Academy UFO Khurai Branch ki Kunnipan Laksuba Raising Day gi thorong ngasi pangthokre hariba thorong adu ka mari lenana wangkai SC gi MLA Thangjam Arun Kumar na iputhau pakhangba yekpa maleng gi phiral singkhatki baga loinana UFO gi members singna phiral gi mafam da salute piduna ikai khumna bus utke ngasi gi thorong adu da wangkai SC gi MLA Thangjam Arun Kumar wangkai SC gi councillor Losembam Romola UFO की सेक्रेटरी जनरल वाई माइराबा अंगोम जनरल सेक्रेटरी होम लाइस्रम लोयुम्बा मदे ते तोंगान तोंगानबा मफमदगी लाकपा UFO की मेंबर क्या नसरुक याखी अमरोमदा UFO न सहिली सांगसेन सथदुना लाकपा होली फिश प्रोग्राम की मनुंग सना हाउरेबी इमा संपुबी थौनी थरंग से UFO ऑल मणिपुर जनरल हेडक्वार्टर सिंगनुंग खोक्ता लेबा इमा हाउरेबी संपुबी की खुबमदा पांगथोखरे हाइरिबा थौरमदुदा तोंगान तोंगानबा मफमदगी लाकपा UFO की मेंबर क्या नसरुक याखी लोइनना थौरमदुगा मरी लेना ऑर्गेनाइजेशन असिगी जनरल सेक्रेटरी होम लाइस्रम लोयुम्बना हाइकिबदा कुमजाले सिंगमगा साट्रेट कमापंदा पालंबा निंगथौ पामहैबगी हांगतक्तगी मैतै लाइनिंगदगी रमानदि लाइनिंग ओनखिबना मरम ओरगा मैत्रपाकपु मणिपुर हाइदुना मिंग कौखी मसिगी सुमथक्ता मैतै अखोइगी इपा इपुगी मिंगलेन अदुबसु दास अमदि दासिनी हाइबना सिंगबा हिंदुगी मिंगथोन पिखिबता नतना लोइनना लमदम असिगी निंगथौबसु राजा हाइबा मिंगथोन पिदुना मिंगौनखी मसिना मरम ओरगा मैतै लाइनिंग असिबो अमुक नौहौनना पारै हनबा ओइना मैतै अखोइगी मिंगदा ओनसिलकनबा हाइदुना UFO ना सहिली सांग सिदना सथरपगी सरुक अमा ओइना ngasiगी थौरमसि पांगथोकलिबनी हाइखी स्वच्छता ही सेवा कैंपेन लिसिंगनी कुनमंगा सितंबर की 13 अक्टूबर की 2 लिसिंगनी कुनमंगा फाव सथगदौरिबा कैंपेन क्लीनलीनेस ड्राइव की सरुकमा ओइना लीड डिस्ट्रिक्ट मैनेजर LDM जिरीबाम डिस्ट्रिक्ट वाइखोम बीरेंद्र की मीटिंग मखादा मणिपुर स्टेट कोऑपरेटिव बैंक लिमिटेड जिरीबाम ब्रांच के कोइबदा लेरिबा मफम सिंगबो लूना नाना थमनबगी वाखलोल सिट सेंगदुना थोरममा पांगथोखरे MSCB लिमिटेड जिरीबाम ब्रांच सिंदुना पांगथोकलिबा क्लीनलीनेस ड्राइव स्वच्छता ही सेवा कैंपेन लिसिंगनी कुनमंगा सिदा बैंक की ब्रांच मैनेजर ngawmi dovai बैंक की स्टाफ सिंह मणिपुर स्टेट रूरल लाइवलीहुड मिशन जिरीबाम की इंचार्ज वाहेंगबम प्रेमसान वांगखेम प्रमोजेट फाइनेंशियल इंक्लूजन अमदी MSRLM नंगालोपीरिबा बैंक सिंह कम्युनिटी फैसिलिटेटर अमदी कैडरी सिंह नोंगसुक ngakpisiri women multipurpose cooperative society limited जिरीबाम CLF की स्टाफ सिंह OB अमदी MC सिंह पुना खुसमनदना सोशल सर्विस असि पांगथोखी Nominini Chupna Sathagada Human Resource Development on Integrated Pest Management IPM Training Program among Asidagi Bisnupur District Kumbi Setupur Mayalai da Pangthokre Ministry of Agriculture and Farmers Welfare na Department of Agriculture and Farmers Welfare Directorate of Plant Protection Quarantine and Storage Central Agricultural Pest Management Center imphal na Sangailen Organic Farmer Producer Company Limited kapuna khusam naduna Kharif crop ki matang da pangthokiba training adugi ngasigi oina session ani thokna pangthoki expert singna lomi chani henbada masak khaina takpi tambikhi training program adu da saruk yakhiba lomi singda National Pest Surveillance System NPSS ki portal hanghanduna lomi singna matam matamgi थारिबा मनामसिंग हॉर्टिकल्चर की पोथोक सिंग तारकपा लेनातिना कया सिंग बो मतम चाना कंट्रोल तौनबा NPSS की पोर्टल चंगदुना यामना लाइन तारिबा लेनातिना की ममिंग अमदि मधुतगी ngakthoknaba चाना चाना बे हिदाक लांगथक सिंगे चपचाबा ममिंग मथा सिंगसु यामना लाइन लौमी सिंगदा खंगन्नबगी दमक लौमी सिंगी एंड्रॉइड मोबाइल सिंगदा NPSS की एप्स हापचिन बिखी Lions Club of Thobal की कुंटर सुबह चार्टर प्रेजेंटेशन एनिवर्सरी सेलिब्रेशन की थौरम अमंग असि थौबल की खेत्री संगन द पांगथोखरे लोइना लायंस क्लब ऑफ थौबल के मेंबर सिंग द खुदोल पोट पितुना इकाई खुमना उठखे मसिगी तुंगदा लायंस क्लब ऑफ थौबल नसिंदुना हौकिबा सेप्टेम्बर 13 द पांगथोकिबा डिस्ट्रिक्ट लेवल पीस पोस्टर कैंपेन दा मको मथंग ताखरबा माहिरुर सिंग दा मना मथुम यंथोके मसिगी चार्टर प्रेजेंटेशन की थौरम अदुगी ममांगदा डिस्ट्रिक्ट गवर्नर PMZF ललित कुमार बु तारामना ओपगी थौरम मसो पांगथोके मखा तारकपल सानबगी पाउंग लोबिरसे
All Manipur Volleyball Association Sinduna Khuman Lampak Sports Complex ki NSU ki volleyball court satharakli ba Nifumaban Suba Senior Men's State Level Volleyball Championship ki ngasi sanaki ba match singda Ami Maidona UNT bu straight set ani sinoda maithiba piki atopa match da Naivana MRC bu straight set ani sinoda maithiba piki MPS sina TYWC bu straight set ani sinoda maithiba piki atopa match singda HVA na Pasibu set ani amada maithiba piki UNT na TNVSA bu set ani amada maithiba piki MPS na HVA gi straight set ani sinoda maithiba piki DVA na SLYSA bu set ani amada maithiba piki sub junior boys ke sanaki basingda PVA na SUWC bu straight set ani sinoda maithiba piki Ami Maidona PRSC bu straight set ani sinoda maithiba piki Manipur University Sports Committee ki meeting makhada luang sangbam da leiriba Liberal College na yumbu waraga ngasi nupa amadi nupi Inter College Kabaddi Championship hagdokre hayeng loisin kata ba championship asi ngasi sanaki ba nupa kanglu ki match singda Mayai Lambi College na Moirang College pu point nifunipan taranipan da maithiba piki Kumbi College na Manipur University ba point yang khai mathoi tareta maithiba piki nupi kanglu ki ngasi sanaki ba match singda Lilong Hauribi College na Waikomani College pu point yang khai mathoi kon humdoi da maithiba piki Mayalambi College na Manipur University bu point kontramari taranipan da maithiba piki hayeng loisin kada ba tournament asti hawdopagi tharom da Manipur University Sports Committee ke Secretary Dr. Ses Pradeep Liberal College ke Principal Professor N Sanjoy amadi Vice Principal Dr. W Pradeep Kumar na athoi mithunglen singoina saruk yakhi District Sports Association Bisnupur District Stenduna Saliba Thasi Taramanga dagi hauraga DSA Sanabungda Chatharakliba Ahanba Yumna Manau Sinaba Memorial First Division Football League ki ngase sanakhiba match singda RFCC Kaino amadi LFC Ngaikong Khunau na goal amada chanabangam dana draw aikre atopa match da LFC Loktak na goal taruk anida RFC Ngaikong bu maithiba pikre District Sports Association Kaksing na sinduna ngasi DSA gi sanabungda konmathoi suba Kishore Kumar Memorial First Division Football League team taramatoi na saruk aduna hawdokre tournament asi hawdopagi sanaki ba match ta UBSA Mantakna KFC Kakching bu goal mari ani da maithiba piki match asi gi mai pakraba UBSA gi goal mari du karung ngamnai ring amadi livona mathang sena match ke minute taranithoi kontra taret kontra mapan amadi bhudraga taruk satpada teamna mai pakpa ngambagi goal sinchankhe Tournament asi hawdopagi tharamda Jeevan Hospital ke Managing Director Dr. Yangkhom Asok Kumar DSA Kaksing ki President KSIS Ibobina athoiba mithunglen sing oina saruk yakhi Rajasthan ki Ajmer da leiba Patel Synthetic Stadium da mathang sahi ki January ki kunthra dagi February ki ani fawba pangthokadaba taret suba National Master Athletic Championship lising ani kuntaruk tasaruk yaruna wagidamakta Manipur ki team semlagani masigidama Manipur Master Athletic Association senduna nifuga mari suba Manipur Master Athletic Midcam Trial lising ani kunma kuntaruk pangthoklagani mathang tha October ki 13 mari 13 da pangthokadaba Athletic Meet asi Khuman Lampak Men Stadium da pangthokani English ani kuntaru ki January kunthra fawbada chahi kunthra suraba mioi singamadi chahi kunthra gi mathakta leiba mioi singna tongan tongan ba chahi kanglupta mit asida saruk yaba yagani masigidama lamlong thongkhong da leiba Manipur Master Athletic Association ki office da tha asigi kuntaruk ta gi mathang tha gi taruk fawbu gi manungda akupa morok khangba yagani haina Manipur Master Athletic Association serolamada khanghalakli loisilakpada ai ngasagi pawa mu lobirasi ICAR Lamfelpat ki Agrometeorological Field Unit Amfudagi Pirakpa Sagi report amagi matungi nangasi Manipurda khwaidagi sabagi chang asi Celsius degree 18.2 ani oiki khwaidagi ingbagi chang na Celsius degree 19.0 oiki nungsita yaube sing manigi chang na ibta chada marifutra ga ni thoi amade nungthil jada humputra manga oiki asi chukhiba nungsugi chang na millimeter sinoni
ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯄꯤꯖꯔꯤ꯫ ꯔꯤꯝꯁꯇ ꯄꯦꯁꯦꯟ ꯑꯃ ꯂꯩꯈꯤꯗꯕꯒꯤ ꯋꯥꯍꯧꯗ ꯁꯤꯅꯤꯌꯔ ꯗꯣꯛꯇꯔ ꯑꯃ ꯇꯝꯊꯤꯅ ꯐꯨꯈꯤꯕ ꯑꯃꯗꯤ ꯄꯕ꯭ꯂꯤꯛ ꯄ꯭ꯔꯣꯄꯔꯇꯤꯗ ꯑꯀꯥꯏ ꯑꯇꯣꯏ ꯊꯣꯛꯍꯟꯈꯤꯕꯒꯤ ꯃꯥꯌꯣꯛꯇ ꯔꯤꯝꯁꯀꯤ ꯗꯣꯛꯇꯔ ꯑꯃꯗꯤ ꯅꯔꯁꯁꯤꯡꯅ ꯔꯤꯝꯁꯇ ꯑꯅꯥꯕ ꯂꯥꯌꯦꯡꯕꯒꯤ ꯄꯨꯈꯠꯂꯛꯄꯗ ꯂꯩꯈꯤꯗꯕ ꯌꯥꯎꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯔꯤꯝꯁꯀꯤ ꯗꯤꯔꯦꯛꯇꯔ ꯄ꯭ꯔꯣꯐꯦꯁꯔ ꯖꯤ ꯁꯨꯅꯤꯜ ꯀꯨꯃꯥꯔꯅ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯊꯨꯕꯗ ꯃꯍꯧꯁꯥꯒꯨꯝꯅ ꯑꯅꯥ ꯂꯥꯌꯦꯡꯕ ꯍꯧꯅꯕ ꯊꯥꯖꯕ ꯊꯝꯂꯛꯈ꯭ꯔꯦ꯫ ꯔꯤꯝꯁꯇ ꯄꯦꯁꯦꯟ ꯑꯃ ꯂꯩꯈꯤꯗꯕꯒꯤ ꯋꯥꯍꯧꯗ ꯁꯤꯅꯤꯌꯔ ꯗꯣꯛꯇꯔ ꯑꯃ ꯇꯝꯊꯤꯅ ꯐꯨꯈꯤꯕ ꯑꯃꯗꯤ ꯄꯕ꯭ꯂꯤꯛ ꯄ꯭ꯔꯣꯄꯔꯇꯤꯗ ꯑꯀꯥꯏ ꯑꯇꯣꯏ ꯊꯣꯛꯍꯟꯈꯤꯕꯒꯤ ꯃꯥꯌꯣꯛꯇ ꯔꯤꯝꯁꯀꯤ ꯗꯣꯛꯇꯔ ꯑꯃꯗꯤ ꯅꯔꯁꯁꯤꯡꯅ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯗꯨꯅ ꯗꯤꯃꯥꯟ ꯀꯌꯥ ꯊꯝꯈ꯭ꯔꯦ꯫ ꯔꯤꯝꯁꯀꯤ OPD, ꯏꯃꯔꯖꯦꯟꯁꯤ, ꯔꯨꯇꯤꯟ OT ꯑꯃꯗꯤ PME ꯈꯨꯗꯛꯇꯒꯤ ꯊꯣꯡ ꯂꯣꯟꯁꯤꯟꯕꯒꯤ ꯋꯥꯐꯝ ꯑꯦꯁꯣꯁꯤꯌꯦꯁꯟ ꯈꯨꯗꯤꯡꯃꯛꯅ ꯈꯨꯗꯛꯇ ꯍꯟꯗꯣꯛꯀꯗꯕꯅꯤ, ꯏꯟꯗꯕ ꯅꯠꯇ꯭ꯔꯒ ꯇꯥꯗꯕ ꯇꯥꯔꯒꯗꯤ ꯂꯨꯞ ꯑꯁꯤꯅ ꯑꯍꯛꯄ ꯆꯩꯔꯥꯛ ꯄꯤꯕ ꯍꯧꯔꯒꯅꯤ ꯍꯥꯏꯅ KSCP ꯇꯥꯏꯕꯪ ꯉꯥꯟꯕ ꯒ꯭ꯔꯨꯞꯅ ꯈꯪꯍꯜꯂꯛꯈ꯭ꯔꯦ꯫ ꯗꯣꯛꯇꯔ ꯐꯨꯕꯅꯆꯤꯡꯕ ꯊꯕꯛ ꯀꯌꯥ ꯆꯠꯊꯔꯛꯄ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯏꯟꯀ꯭ꯋꯥꯏꯔꯤ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯗꯨꯅ ꯀꯨꯞꯅ ꯊꯤꯖꯤꯜꯂꯒ ꯑꯁꯣꯏꯕ ꯂꯩꯔꯒꯁꯨ ꯃꯁꯥꯒꯤ ꯃꯔꯥꯜꯒꯤ ꯃꯇꯨꯡꯏꯟꯅ ꯂꯣꯒꯤ ꯃꯇꯨꯡꯏꯟꯅ ꯊꯕꯛ ꯄꯥꯏꯈꯠꯍꯟꯅꯤꯡꯏ ꯍꯥꯏꯅ ꯊꯥꯡꯃꯩꯕꯟ SCꯒꯤ MLA ꯈꯨꯃꯨꯛꯆꯝ ꯖꯣꯏꯀꯤꯁꯟꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ISCOM ꯅ꯭ꯌꯨꯁꯅ ꯄꯤꯖꯕ ꯉꯁꯤ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯃꯅꯤꯄꯨꯔꯤ ꯄꯥꯎ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯖꯔꯦ꯫ ꯃꯤꯅꯤꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫